Numit khani ge wangda Imphal East District ki manung chanba khumidok umang lekai dege Mustakim kawo mioi ama masak khangdaba singna ngwaina kaptuna halamba thodok kamai lerana Thowan mojing awang lekai dege senaba mioi sing police na fanaba honabada lekai adugi yum taruk hena Akai Atoi thokhibantana mioi taruk su Fagatkhre haire police na senaba mioi sing fanaba honabada lekai miyamga police ka kan mong dam ungnarakpadi police na tiar gas kapkhre thodok adu da mioi ahum aso opan nangduna hospitalized tawkhre haire Thodok asi mai rena nalika isdagi Azad Khan ko mioi amana phongdrok khibi matung inadi thodok asi yam malai thiba thodok amani maral leba mioi sing fan maral leba mioi sing fan ba hona ba akai leite adu maral leba mioi fan ba lakpada hauji class 10 amusu 12 ki thariba mahiroi sing yauna mioi tara fajan thiba asi achum khongthang nate asigumlo police ka herma thodok asi matung thon bigano loina police na fa khiba maral leite mioi sing adu condition yaw thodok piu haike nakal amurom da police tamthina Akai Atoi tholam laba imung amagi memsa ko binupi amana haike Police na mi fawa laku matam na laikay angang sing amadi ahal or bamioi kaya bo aki khang pian ba amasung aso opan nangan bai basi laibag tibane masinata laikay asige yum kaya amadi mamanjam la polom kaya thugairam ba thodok asi akan mamong do condemn tawi asimatung amuna thoktuna ba mai lena basing akan mamiyang sangbiyo loina police na fakra ba mahiro yaw na marali tabi mioi sing ado athu matam da thalop yo pham thamkhe lakpiraga akhoi laikay da laiba yumda sang aga mi thibo humba koi thiraga mi phangre ne nupi angang da khangan lawhandra tawraga yung kai thugai birame diabetes patient amasu lai adu naraktana wan tharaktana koina hospital da pukhatpa nupa ani amasu koi imung gi ningon mawa ani amasu active service ngaktani moi busu phajal laga thambikhre aduga exam thari ba angang nubi sing poisen sen na dana pakhatna dana laikai sida awaba tai sugumba si matung da amo hana thokwi dana ba tear gas kaptana khotna angang nubi mami mana thupna dana loina laikan nei ngarang gi numita sugumba thodok si matung manau da amo hana thokhan biganu haina su mayam da sendok sari Panbe awadi ngarang numidang pung mangam khairom tarakpum matam da Imphal East District Police ke khanaba team amana Thowan mojing awang laikai sangsinduna Mustakim kawo mioi amagi mihat kamai rena mioi ama fanaba hona kibane Police na fanaba hona kiba mioi adu atopa mamanaba amagi dukal amagi manakta leiramba thengnabadigi police na mioi adu fanaba hona ki maduda mamanaba aduna mioi adu fabiaroi haina akan mungnarakpadagi laikai miyam tholoktuna irang hawrkhibani haire laikai miyam gi irang adu laksinda hona police na masing yamla tier gas cell kya kapki adu moinabak laikai miyam gi maiki digi police tamna nunga thajilakpagi thodokta police personnel ani aswopa nangkhibaloina gari kaya Akai Atoi thoki haire miyam gi irang adu maram orega police team adu handoktuna sakhaba matung ngarang numidang pung 13 rom tarakpu matamda Imphal East amasung Thawal police ki SP sing yauna ahenma police force sing mafam adu thomjin bagaloina singnaribe mioi sing fanaba hona khibani adu moinamak mihat adu da chendabni haba mioi adu fabangam khide police nunga thomjilakhiba amasung gari yauna police personnel kaya aswopa nangan khibi thodok adu mai lena chenaba mioi tara fa khibani haire singa hainin badi akoi gi maral leiba mi ama tanarakpada laikai sibu punna nei thatpiba adagi chainau maral leitaba faraga pubikiba hojik class 10 parikha gi phambagi napna leijaraba matam sida angang singdu faraga pubikhre aduna maram oraga makoina police department na tawriba thabuk si kitang akoi da pen daba lei maral leiba midu dandi pibiu phabiu kaisu kaide jum kai thugai bire hojik loina adagi laikai sigi jum thugai da bamta jaude adagi upulangbu loina thugai re sana lupa loina kaino mathong maram khangre gyan menta de nupi angang sing gyan menta de hojik yengbiu media sing na hojik leiriba jum kai thugai riba mayam si adagi hojik leiriba phibam sida hojik akoina mi angang class 10 thagada ba angang sing yaukri masida mohoina phajan khrisida sigi pochi chu yenga ganda dang thuna sarta jawda bida thadok piro mohoi maral leiba nati samna asi hairagal ochande